Hello, Mayam Punapu Taram Noksari. Ngasi Aikogi Manipurgi Miyamna Aikogi Inkalakliba Nahasing Yamna Pamzaba Kogi online jobs, digital marketing Haidare Kogi mobile Natraga Kogi laptop, computer Sizinaraga Koina Kamina Peshatan Gadagi Haibaki Matangda AKHANGBA knowledge Kara share Tokzake Hosek Manipur the common balance Sitorpana Marmodana Aikogi Tabak Supam Numbam Pang the Yawa Manipur Miam da Adiki Nahasing the Yamna Mayoknari. HAIBA film Masida Koina, Mato Karamna Kogi mobile Sinaraga, Adiki laptop computer Sinaraga, Kamina Peshatan Bayaga the HAIBA say Yamna Muru topic Amori. Kogi Petribigi Mapamkudi Makta, Kogi Yamna complete Weba, Irang like a Mapam Sing say, Masila Nahasing say Makogi Tabak. Soon income block will be online jobs as in Ayam way. Pakistan's Iranian labor Pamni, Mapamadu labor, Nahazingi 50% the Makoi online jobs, Tauraga Makoji. Online jobs the Makal Yam Lake. Online jobs the Aina Kangjabada Adom computer Giche Sang number OBI, computer gi Photoshop OBI, film editing OBI. Natraga acting OBI, Isai Shako OBI, Isai Ebo OBI, Adona, any Ahiba, Telen Ama, Laivataragadi, Madudo, Aquina, Kogi, freelance ki app, a website Mamley, Madudi, the Adom CC Hai Hydra, advertised Torone. The advertised or Matunda, Adomna Haidiba, Telen Adubo Pamzaba, Miyama, Misweden Tingerkani, Aduna, Maquishing Aduna Domda, Pasha Pirakani, Aduna. Adomna Makoina Pamba Kogi computer ki typing oiro Natraga Kagumagi script Eva oiro Jagoi Tambiba oiro any Makoina Pamba Posado Queen online Adam apply Toki BI Tambiki BI at the mind of the Shapangmo Aduga Adom see a quick Kagumba Telenji Amata Late Aduda the Kamina Pisa Tangani have a targadi Akogi India the world company Mayam Makoising Sigi products like OBI, Imusina, Pose OBI, Pirol OBI, Pose Mayam Makoising is in a Yole. Adna Makoising is not Yole Basing say Adomna HAIBA company Sigi website the Sangani Aduka website to the Gia Domna Makogi affiliate HAIBA Lingama share Toraga affiliate to the Magoi apply Toroni, fill up Toroni, Quena fill up Tobusida. Makoida Quina request or Makoina Ayaba Matung ina Adum affiliate key member Helakpi Natra Kudakta Nasi Hosi Sangaga, Mogi website to the Sangaga, fill up Toraga, Kudakta Adom Simoy company member affiliate member Helaga Kudakta Adum Tabukto Hobian. And the Kanagumba company Kara the affiliate member Oina with the Makta Pashalo Buzuya. The Mina. Adom koi India da leina koi Manipur da leina America gi company amagi affiliate member ama oiraga America gi meeting da email tharaga Facebook da sorry Facebook da WhatsApp da kaida message tharaga America gi products da sub advertise toraga makoina HAIBA posting ado lehen bayai natraga India gi companies ingi Makogi affiliate member Amoga, HAIBA company sing Adugi Pot Kudimaki link amam Adongi account the lane, Adona Adongi account the people links in the door, Adomna, Adongi friends Akalda, Kanabzana sing the share Toraga, Makoising Aduna, Leraga, Adongi, Adomda, Makogi Pidiba commission 10%, 20%, 30%, even 70% buck, my video productive price adugi 70% bawo adomna phangbayai yam song na kino je commission p affiliate members in the adumaina aduga adomna karigumba kogi Facebook ta natraga YouTube ta adomna EJABA mayamna pamnagadaba video clip masa minute number sangbo bi hena sangbo bi thaglaga Madugi Makada description da Adomna affiliate Oriba company Dugi affiliate link ado share to Viraga Maduri the Adong video do being using Aduna Sangaga
ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗ ꯀꯃꯤꯁꯟ ꯐꯪꯒꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯣꯝꯅ company amagi affiliate member oiraga sumaina paisa tanbe yaduna mayam hazik manipurda online gi thabak kini aduge dagini ne paisa tingbasu paisa tinga yauraga aidagi paisa tamam khangdadna kangaw na leibusu mayam yawi aduna paisa tingaga tanba yabusu mayam lei paisa tingdebida tanba yabusu mayam lei duga kuding masing asi aikhoi ai samaksu sahi tara hena sigi lamsida ꯑꯩꯅ ꯌꯥꯝ ꯀꯨꯞꯅ ꯔꯤꯁꯥꯔꯆ ꯇꯧꯖꯔꯛꯄꯗꯒꯤ ꯈꯪꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯇꯥꯔꯒꯦꯠ ꯑꯃꯗ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯑꯗꯣꯝꯒ ꯆꯥꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯈꯤꯕ ꯃꯇꯝꯗ ꯑꯗꯣꯝ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯇꯥꯟꯕ ꯑꯅꯤ ꯇꯥꯟꯕ ꯌꯥꯝ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯒꯤ ꯊꯕꯛꯁꯤꯗ ꯈꯤꯇꯪ ꯍꯩꯁꯤꯡꯕ ꯇꯝꯕ ꯑꯃ ꯆꯪꯉꯤ ꯇꯝꯗꯕꯤꯗ ꯑꯩ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯉꯁꯤꯁꯦ ꯍꯦꯛꯇ ꯌꯥꯎꯁꯜꯂꯒ ꯄꯩꯁꯥ ꯍꯦꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩ ꯌꯥꯗꯦ ꯃꯁꯤ ꯑꯗꯣꯝꯒ ꯆꯥꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯄꯩꯁꯥ ꯇꯤꯡꯕ ꯌꯥꯏ ꯑꯣꯏꯕ ꯌꯥꯏ ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯇꯥꯟꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯣꯝꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯗꯣ ꯅꯤꯌꯣꯝ ꯑꯗꯨ ꯆꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯊꯟꯇ ꯂꯥꯛꯆꯒꯗꯕꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯣꯝꯅ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯁꯥꯡꯅ ꯊꯝꯃꯒ ꯑꯗꯣꯝꯒꯤ ꯒꯥꯏꯗ ꯇꯧꯕ ꯑꯗꯣꯝꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇ ꯁꯦꯌꯥꯔꯤꯡ ꯇꯧꯔꯒ ꯑꯗꯣꯝ ꯁꯨꯃꯥꯏꯅ ꯒꯥꯏꯗ ꯇꯧꯕ ꯈꯣꯠꯄ ꯑꯗꯣꯝꯒꯤ ꯏꯟꯀꯝ ꯍꯦꯟꯒꯠꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣꯝꯅ ꯒꯥꯏꯗ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛꯁꯤꯡ ꯑꯁꯤꯗ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯑꯩꯅ ꯏꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯊꯥꯔꯛꯀꯗꯕ ꯐꯣꯝꯅꯆꯤꯡꯕ ꯄꯨꯂꯞ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯕꯤꯔꯒ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒ ꯑꯩꯈꯣꯏ ꯏꯟ ꯇꯁ ꯃꯔꯤ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯂꯥꯏꯐꯇ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕꯗꯣ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯑꯗꯨꯒ ꯂꯤꯡꯛ ꯑꯃꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗꯅ ꯑꯗꯣꯝ ꯄꯩꯁꯥ ꯁꯨꯡꯇꯤꯡ ꯇꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃ ꯆꯨꯞꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯗꯨꯝ ꯇꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯔꯁꯦꯜ ꯕ꯭ꯔꯟꯁꯟ ꯍꯥꯏꯕ ꯃꯤꯂꯤꯅꯤꯌꯔ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯝꯄꯅꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯟꯂꯥꯏꯟꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯆꯪꯕꯤꯌꯨ ꯃꯁꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯑꯗꯣꯝ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯒꯅꯤ ꯃꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯐꯦꯁꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯄꯤꯔꯒ ꯑꯗꯣꯝ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯇꯧꯕꯅꯣ ꯍꯥꯏꯕꯁꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯨꯡꯗ ꯂꯣꯏꯅꯁꯨ ꯈꯪꯕꯤꯔꯅꯤ ꯑꯗꯨꯒ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯔꯒ ꯑꯗꯣꯝꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯀꯥꯟꯅꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯤꯅꯕꯗ ꯑꯩ ꯍꯣꯠꯅꯖꯒꯦ ꯄꯩꯁꯥ ꯇꯤꯡꯉꯒ ꯇꯥꯟꯕꯁꯨ ꯌꯥꯏ ꯇꯤꯡꯗꯕꯤꯗ ꯇꯥꯜꯂꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯦꯅꯦꯜ ꯆꯨꯝꯅ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯦꯝꯖꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕ ꯃꯤꯌꯥꯝꯗ ꯏꯟꯀꯝ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯉꯣꯟꯗ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯃꯔꯥꯡ ꯀꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ